Haujuki mirol asida taxi khasi amadi maraibak ningbagi wakal kharawatle Eikhoina Isagi Puwari Ningthina Khang Gadabani. Masina nationalism gi wakal sagat pada achowa mateng oigani haina Manipur gi Chief Minister N Biren Fongdokhre. Wafa masing asi Imphal gi BT Road ta leiba Rup Mahal Theater da Lining Thau Kulachandra haina mingtholba play ama miyam da utpagi thauramda Chief Guest ki warol pibada Chief Minister na haikibani. Mahakna makata na hai Eikhoi Isagi Puwari marangkai na lairabasu Puwari nainaba yamna watle. Masi chumdabani Puwari da maraibag ningba miyoi kaya laikre makhoi dugi marakta Maharaj Kulachandra su amane. Ing kumza lising amaga chanipan maudraka mathoigi Anglo Manipur Ward Manipur British ki makutta maithi banang labaso Maharaj Kulachandra na British ki mafamda lale haiba wafam haikide. Mahakpo Andamanda bondi oina layerba matamdugi British Maharani na land kre haizau thadok pigi hairakpada mahak na yakide. Mahak ya dugumba thongnadu ngasigi mirolda ningshingadabane. Mahak na haiki chahi taret kuntakpa matamda athoba hero ama oikiba. Hera Chandra gi warida yumfam oiba film ama athoba da putoklagane. Masigidamak sem saba haure ngasi putokliba play asida mateng pangbu oina. CM na lupa lakh nipan Roof Mahal ki authority da sinakre loinana. Theater asi matamga chanaba mawongda lupa crore mari changna sagat lagani haina show N Biren Fongdokhre. Akhoi leiba actually now sinchi leiba akhoi nationalism ki potsi walapra in general ni khara banga tara group dulata in general nationalism mariba mazati mushiri और ahadam mama papa machi mabu tachi kachi nai ko walapra kachi sum kala adudike difference category difference idea of the example the kari no korom chakta do I cover to you again I am seeing H E down kalba 90 year right the akwai Manipur Manipur masala have a big kind H P